ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕ ꯑꯃꯨꯔꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯆꯤꯅꯥ ꯂꯦꯝꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯆꯤꯡꯈꯩ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯄꯣꯛꯄꯁꯤꯅ ꯃꯃꯥꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯔꯝ ꯃꯣꯛꯄꯤ ꯅꯨꯄꯤ ꯊꯤꯕꯤꯒꯦꯅ ꯈꯜꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯇꯣꯝꯇꯅꯤ꯫ ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯃꯧ ꯅꯨꯄꯤ ꯊꯤꯕꯤꯕ ꯁꯦꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯔꯝ ꯃꯣꯛꯄꯤ ꯏꯃꯧ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯆꯨꯝꯃꯤ꯫ ꯑꯗꯣ ꯑꯩꯗꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯄꯨꯔꯛꯄꯗꯨꯅꯤ꯫ ꯏꯃꯧ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯦꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤꯕꯅꯤ꯫ ꯂꯩꯔꯥꯡ ꯁꯥꯠꯄ ꯊꯤꯕꯅ ꯅꯆꯥ ꯈꯣꯏꯃꯨ ꯆꯤꯡꯈꯩꯅ ꯊꯤꯒꯗꯕ꯫ ꯑꯩꯈꯣꯏꯅ ꯈꯣꯏꯃꯨ ꯁꯥꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ, ꯅꯪꯁꯨ ꯈꯜꯂꯨꯅꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯆꯨꯝꯃꯤ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯦꯒ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯌꯥꯅꯤꯡꯗꯕꯒꯤꯅꯤꯅꯦ꯫ ꯃꯣꯏ ꯃꯃꯥ ꯅꯪꯁꯨ ꯅꯀꯣꯛꯇꯨ ꯏꯌꯥꯎ ꯌꯥꯎꯗꯦꯍꯦ꯫ ꯏꯃꯧ ꯊꯤꯕ ꯏꯆꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤꯗꯃꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯏꯃꯧ ꯊꯤꯕ, ꯁꯣꯝꯗ ꯅꯆꯥꯅ ꯑꯃꯨꯛ ꯄꯥꯝꯗꯦ ꯈꯣꯠꯇꯦꯅ ꯑꯃꯨꯛ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣই ꯁꯣꯛꯄꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯊꯤꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯊꯤꯕꯅ ꯐꯠꯇ꯭ꯔꯣ? ꯏꯆꯥꯅ ꯄꯥꯝꯕ ꯍꯥꯏꯔꯒ ꯍꯌꯦꯡꯋꯥꯏ ꯏꯃꯧ ꯐꯠꯇꯦ, ꯏꯃꯧ ꯌꯥꯗꯦ, ꯑꯗꯨ ꯑꯗꯥꯒ ꯅꯔꯣꯟ ꯌꯥꯝꯅꯅꯤꯀꯣ꯫ ꯅꯆꯥꯕꯨ ꯆꯩꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯧ ꯊꯤꯅꯤ꯫ ꯐꯩ ꯐꯩ, ꯅꯪ ꯊꯤꯖꯔꯣꯀꯣ꯫ ꯑꯩꯗꯤ ꯏꯆꯥꯅ ꯄꯥꯝꯕꯗꯨ ꯌꯥꯏ꯫ ꯑꯁꯨꯛ ꯃꯁꯛ ꯐꯖꯕ ꯏꯆꯥꯅ ꯀꯔꯤꯒꯤ ꯃꯔꯝ ꯃꯣꯛꯄꯤ ꯏꯃꯧ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥꯁꯨ ꯊꯣꯛꯂꯤꯕ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯨꯔꯩ ꯃꯃꯧ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯔꯝ ꯌꯥꯝ ꯃꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯁꯤ꯫ ꯍꯣ ꯑꯃꯨꯔꯩ, ꯃꯪ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯔꯣ꯫ ꯅꯃꯧ ꯊꯤꯒꯦꯗꯤ ꯋꯥꯈꯜ ꯈꯜꯂꯅꯨꯀꯣ꯫ ꯏꯆꯥ ꯑꯗꯨꯅꯤ, ꯏꯆꯥ ꯅꯨꯄꯥ ꯊꯣꯛꯄꯅꯤ, ꯏꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯔꯒ ꯂꯩꯔꯣ꯫ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅ ꯄꯨꯔꯛꯄ ꯅꯃꯧꯗꯨꯅ ꯑꯃꯨꯔꯩ ꯃꯁꯤ ꯇꯧ, ꯑꯃꯨꯔꯩ ꯃꯁꯤ ꯇꯧꯅꯨꯒ ꯆꯩꯕꯤꯅꯤ꯫ ꯑꯩꯗꯤ ꯃꯗꯨ ꯈꯜꯂꯒꯅꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯣ, ꯆꯤꯅꯥ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯆꯤꯟ ꯌꯥꯝꯕꯤ, ꯑꯩꯅ ꯃꯨꯛꯁꯨꯛ ꯃꯨꯔꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕ ꯉꯝꯂꯒ ꯏꯆꯥꯅ ꯃꯄꯥꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯒ ꯀꯔꯤꯒꯤ ꯐꯖꯕꯤ ꯏꯃꯧ ꯅꯨꯄꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯍꯧꯔꯦꯅꯦ꯫ ꯑꯩꯁꯦ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯗꯕ ꯃꯪ ꯀꯌꯥꯗ ꯑꯩꯕꯨ ꯊꯦꯝꯕ, ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯃꯆꯤꯟ ꯌꯥꯝꯕꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯅꯪꯕꯨ ꯃꯨꯔꯁꯨ ꯂꯩꯕꯤꯕꯒꯤꯅꯤꯀꯣ꯫ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯩꯕꯤꯗꯕꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯌꯦ꯫ ꯌꯥꯔꯦ, ꯋꯥꯔꯤꯁꯤ ꯌꯧꯗꯧꯔꯦ, ꯇꯣꯛꯂꯁꯤ꯫ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯇꯝꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯂꯥꯛꯆꯅꯤ꯫ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯗꯣ? ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤ ꯍꯩꯅꯗꯦ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯕ ꯆꯠꯀꯦ꯫ ꯑꯃꯨꯔꯩꯅ ꯆꯥꯗꯨ ꯊꯛꯂꯒ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯆꯤꯅꯥ ꯂꯦꯝꯕꯤꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯤꯡꯈꯩꯅ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥ ꯊꯛꯅꯕ ꯆꯪꯂꯝꯃꯤ꯫ ꯍꯩ ꯆꯤꯡꯈꯩ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯏꯃꯧ ꯊꯤꯕꯤꯗꯣꯏꯅꯤ꯫ ꯅꯪꯅ ꯈꯪꯅꯕ ꯀꯣꯏꯅꯕ ꯅꯨꯄꯤ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤꯀꯣ, ꯂꯝ ꯍꯦꯟꯕ ꯌꯥꯗꯦ꯫ ꯀꯔꯤ ꯋꯥꯅ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯄꯨꯔꯛꯄꯁꯤꯕꯨ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯏꯃꯥ꯫ ꯃꯁꯤꯗ ꯏꯃꯥꯅ ꯌꯥꯎꯕ ꯗꯔꯀꯥꯔ ꯇꯥꯗꯦꯗ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯩ, ꯃꯤꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯁꯦ ꯀꯃꯥꯏ ꯉꯥꯡꯅꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯃꯥ ꯑꯩꯅ ꯈꯜꯂꯤꯁꯦ ꯏꯃꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ꯫ ꯍꯣ, ꯏꯃꯥꯗꯤ ꯑꯣꯖꯥ ꯃꯥꯏꯕꯤꯅꯤꯅ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯅꯤ꯫ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯅꯆꯥ ꯑꯩ ꯅꯃꯧ ꯊꯤꯕ ꯆꯠꯇꯣꯏꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯅ ꯄꯥꯝꯕ ꯀꯣꯏꯅꯕ ꯈꯪꯅꯕꯤ ꯂꯩꯁꯥꯕꯤ ꯏꯃꯥꯗ ꯍꯥꯟꯅ ꯁꯛ ꯇꯥꯛꯎ꯫ ꯅꯁꯥꯒꯤꯗꯃꯛ ꯈꯟꯕ ꯌꯥꯗꯦ꯫ ꯅꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤꯗꯃꯛꯁꯨ ꯈꯟꯗꯨꯅ ꯏꯃꯧ ꯅꯨꯄꯤ ꯊꯤꯒꯗꯕꯅꯤ꯫ ꯆꯤꯡꯈꯩꯅ ꯆꯥꯗꯨ ꯊꯛꯂꯒ ꯍꯤꯡꯒꯣꯜꯗ ꯆꯠꯂꯒ ꯁꯝꯕꯜ ꯈꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯃꯥꯅ ꯆꯥꯛꯇꯨ ꯆꯥꯔꯒ ꯃꯃꯥꯟꯅꯕ ꯈꯣꯏꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯀꯣꯏꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯅꯨꯄꯤ ꯃꯇꯣꯝꯇꯅꯤ꯫
ꯗꯦꯝꯕꯤꯒꯤ ꯃꯕꯨꯡ ꯃꯉꯥ ꯂꯩ ꯃꯈꯣꯏꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯃꯥꯕꯨ ꯊꯕꯛ ꯑꯃꯠꯇꯁꯨ ꯅꯣꯝꯍꯟꯗꯦ ꯃꯆꯟ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯅ ꯊꯝꯕꯤ ꯆꯤꯡꯈꯩꯅ ꯗꯦꯝꯕꯤꯕꯨ ꯌꯥꯝ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯃꯉꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯁꯤꯅ ꯍꯩꯅꯔꯝꯗꯦ ꯃꯥꯅ ꯎꯅꯕ ꯆꯠꯂꯕꯁꯨ ꯎꯅꯗꯅ ꯍꯜꯂꯛꯏ ꯆꯤꯡꯈꯩꯒꯤ ꯃꯃꯥꯟꯅꯕ ꯗꯤꯡꯀꯨ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯤꯡꯈꯩꯒꯤꯗꯃꯛ ꯗꯦꯝꯕꯤꯕꯨ ꯍꯥꯏꯖꯔꯝꯃꯤ ꯗꯤꯡꯀꯨꯁꯤ ꯗꯦꯝꯕꯤꯒ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯕꯨꯡ ꯃꯉꯥ ꯂꯩꯔꯕꯁꯨ ꯆꯪꯕ ꯉꯝꯂꯤꯕꯅꯤ ꯆꯤꯡꯈꯩꯅ ꯏꯇꯥꯎ ꯗꯤꯡꯀꯨ ꯗꯦꯝꯕꯤꯗꯨ ꯌꯥꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯃꯕꯨꯡꯁꯤꯡꯗꯣ ꯍꯩꯅꯗꯦꯕ ꯃꯆꯟꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯁꯦ ꯃꯆꯟ ꯅꯨꯄꯤꯗꯨꯕꯨ ꯌꯨꯝ ꯄꯥꯜꯍꯜꯂꯣꯏ ꯍꯥꯏꯔꯣ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯕꯁꯨ ꯃꯕꯨꯡꯁꯤꯡꯅ ꯁꯦꯟꯅꯩ ꯅꯪꯁꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯥꯏꯅꯦ ꯅꯪꯅ ꯉꯝꯂꯕꯗꯤ ꯍꯦꯛꯇ ꯆꯤꯡꯉꯨꯗꯅ ꯅꯪꯅ ꯗꯦꯝꯕꯤꯕꯨ ꯄꯥꯝꯂꯕꯗꯤ ꯀꯅꯥꯕꯨ ꯀꯤꯔꯤꯕ ꯅꯨꯡꯁꯤꯔꯕꯗꯤ ꯍꯦꯛꯇ ꯂꯧꯁꯤꯜꯂꯨꯅꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯗꯦꯝꯕꯤ ꯈꯣꯏꯗ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯍꯣꯏ ꯌꯨꯝ ꯆꯪꯒꯅꯤ ꯍꯥꯏꯈꯤꯕ ꯀꯨꯏꯔꯦ ꯉꯁꯤ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯔꯛ ꯃꯔꯛꯇꯤ ꯃꯕꯨꯡꯁꯤꯡꯒꯤ ꯆꯩꯁꯨ ꯆꯥꯒꯗꯕꯅꯤ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯗꯦꯝꯕꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ ꯏꯇꯥꯎ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯕꯒ ꯃꯥꯜꯂꯦꯗ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄꯗꯕꯨ ꯆꯩ ꯆꯥꯅꯕ꯭ꯔꯣ ꯑꯣꯏꯗꯕꯗꯤ ꯍꯥꯏꯅꯔꯣꯏꯁꯤ ꯅꯪꯁꯦ ꯀꯔꯤꯁꯨ ꯗꯥꯛꯐꯝ ꯂꯩꯇꯅ ꯑꯋꯥꯕ ꯑꯅꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯗꯦꯝꯕꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯤꯅꯤꯅꯦ ꯅꯠꯇꯦ ꯃꯕꯨꯡ ꯃꯉꯥ ꯂꯩꯗꯨꯗꯤ ꯐꯥꯒꯤꯔꯣ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯄꯥꯝꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡꯁꯤꯡꯒꯤ ꯆꯩꯐꯝꯗꯨ ꯄꯥꯝꯗꯕ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯃꯕꯨꯡꯁꯤꯡꯒꯤ ꯆꯩꯐꯝꯗꯨ ꯆꯥꯗꯅꯅꯦ ꯃꯆꯟ ꯗꯦꯝꯕꯤꯗꯣ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤꯍꯦ ꯂꯧꯁꯤꯡꯅ ꯁꯃꯨ ꯐꯩ ꯍꯥꯏꯅꯕꯅꯦ ꯑꯩ ꯀꯔꯤ ꯇꯧꯔꯛꯀꯦ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯔꯝꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯕ ꯑꯗꯨꯗ ꯗꯤꯡꯀꯨꯅ ꯎꯃꯣꯔꯣꯛ ꯈꯔ ꯍꯥꯞꯂꯝꯃꯤ ꯏꯇꯥꯎ ꯁꯤꯡꯖꯨꯁꯦ ꯗꯦꯝꯕꯤꯁꯨ ꯈꯔ ꯄꯤꯖꯁꯦ ꯃꯥꯅ ꯆꯥꯔꯒ ꯍꯥꯎꯋꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯅ ꯃꯦꯠꯄꯅꯦ ꯍꯥꯏꯖꯜꯂꯨ ꯁꯦ ꯈꯔ ꯄꯤꯖꯔꯁꯨ ꯆꯠꯂꯣꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯆꯤꯡꯈꯩꯅ ꯁꯤꯡꯖꯨꯗꯨ ꯗꯦꯝꯕꯤꯒꯤꯗꯃꯛ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯄꯤꯔꯒ ꯃꯇꯥꯎ ꯗꯤꯡꯀꯨꯕꯨ ꯊꯤꯜꯍꯜꯂꯝꯃꯤ ꯗꯤꯡꯀꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯗꯦꯝꯕꯤꯗ ꯆꯥꯅꯕ ꯄꯤꯗꯨꯅ ꯁꯤꯡꯖꯨꯁꯦ ꯆꯤꯡꯈꯩꯅ ꯇꯣꯠꯄꯅꯤ ꯅꯪꯒꯤꯗꯃꯛ ꯄꯤꯔꯛꯄꯅꯤ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯥꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯣꯡꯃꯗꯁꯨ ꯆꯪꯂꯛꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤ ꯍꯥꯏ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦꯗ ꯅꯕꯨꯡ ꯂꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯅꯕꯨꯡꯁꯤꯡꯁꯦ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅ ꯆꯥꯔꯣ ꯗꯦꯝꯕꯤꯅ ꯁꯤꯡꯖꯨꯗ ꯆꯥꯕꯗ ꯎꯃꯣꯔꯣꯛ ꯍꯥꯞꯈꯤꯕ ꯑꯗꯨꯅ ꯁꯥꯕꯅ ꯀꯞꯄ ꯍꯧꯔꯦ ꯃꯕꯨꯡꯁꯤꯡꯅ ꯃꯆꯟ ꯀꯞꯄꯗꯨꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯂꯝꯃꯤ ꯃꯕꯨꯡ ꯚꯤꯝꯅ ꯀꯔꯤ ꯇꯧꯔꯤ ꯆꯟ ꯍꯥ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯀꯔꯤ ꯀꯞꯄꯤꯕꯅꯣꯕ ꯆꯤꯡꯈꯩꯅ ꯁꯤꯡꯖꯨ ꯃꯦꯠꯄꯗꯣ ꯎꯃꯣꯔꯣꯛ ꯁꯥꯃꯟꯕꯗꯒꯤꯅꯦ ꯀꯗꯥꯏ ꯑꯩ ꯁꯥꯕꯅ ꯂꯣꯏꯔꯦ ꯁꯤꯗꯧꯔꯦ ꯆꯤꯡꯈꯩꯗꯤ ꯀꯗꯥꯏꯗ ꯂꯩ ꯃꯥꯗꯤ ꯏꯆꯟꯁꯦ ꯍꯥꯠꯀꯦꯅ ꯁꯤꯡꯖꯨꯁꯦ ꯎꯃꯣꯔꯣꯛ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯅꯥ ꯊꯤꯜꯂꯛꯏꯅꯣ ꯁꯤꯡꯖꯨꯁꯤꯗꯤ ꯗꯤꯡꯀꯨꯅ ꯊꯤꯜꯂꯛꯄꯅꯦ ꯚꯤꯝꯅ ꯗꯤꯡꯀꯨꯕꯨ ꯀꯧꯗꯨꯅ ꯆꯤꯡꯈꯩꯕꯨ ꯌꯨꯝꯗ ꯆꯪꯂꯛꯅꯕ ꯍꯥꯏꯈꯤ ꯗꯤꯡꯀꯨꯅ ꯆꯤꯡꯈꯩꯗ ꯄꯥꯎꯁꯤ ꯇꯝꯈꯤ ꯆꯤꯡꯈꯩ ꯗꯦꯝꯕꯤꯒꯤ ꯃꯕꯨꯡ ꯚꯤꯝꯅ ꯅꯪꯕꯨ ꯀꯧꯔꯦ ꯃꯁꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯍꯧꯔꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯉꯁꯤ ꯈꯛꯇ ꯃꯕꯨꯡ ꯚꯤꯝꯅ ꯑꯩꯕꯨ ꯀꯧꯔꯛꯄꯁꯤꯗꯤ ꯑꯩꯅ ꯃꯦꯠꯄ ꯁꯤꯡꯖꯨꯗꯣ ꯍꯥꯎꯕ ꯑꯣꯏꯖꯥꯠꯂꯣ ꯎꯃꯣꯔꯣꯛꯇꯣ ꯈꯔꯗꯤ ꯁꯥꯕꯅꯦ ꯃꯗꯨ ꯗꯦꯝꯕꯤꯅ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯅꯕ ꯆꯠꯂꯣ ꯃꯕꯨꯡꯅ ꯀꯧꯔꯤꯉꯩꯗ ꯐꯠ ꯆꯠꯍꯧꯔꯣ ꯆꯤꯡꯈꯩ ꯗꯦꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯀꯤꯅ ꯀꯤꯅ ꯆꯪꯂꯛꯂꯦ ꯃꯄꯥꯟꯗ ꯃꯕꯨꯡꯁꯤꯡꯅ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯕꯗ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯚꯤꯝꯅ ꯅꯪꯂ ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯆꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯉꯁꯤꯗꯤ ꯅꯪꯅ ꯏꯆꯟꯁꯤ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯅꯣ ꯌꯦꯡꯒꯦ ꯚꯤꯝꯅ ꯃꯆꯟ ꯗꯦꯝꯕꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕ ꯀꯧꯈꯤ ꯏꯆꯟ ꯚꯤꯃꯥ ꯊꯣꯛꯂꯛꯑꯣ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯆꯤꯡꯈꯩ ꯂꯩ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯗꯦꯝꯕꯤꯁꯨ ꯃꯕꯨꯡ ꯚꯤꯝꯅ ꯀꯧꯕꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯆꯤꯡꯈꯩ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯏꯆꯟ ꯅꯨꯄꯥꯁꯤꯔ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯐꯖꯩ ꯅꯨꯄꯥꯁꯤ ꯏꯁꯦꯟ ꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯃꯥꯕꯨ ꯊꯛꯅꯕ ꯏꯁꯤꯡꯒ ꯄꯨꯕꯤꯔꯛꯎꯅꯦ ꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯨꯝꯕꯅꯤ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯅꯨꯄꯥꯅꯤ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩꯅ ꯊꯤꯖꯕ ꯅꯨꯄꯥꯅꯤ ꯗꯦꯝꯕꯤꯅ ꯆꯤꯡꯈꯩꯒꯤꯗꯃꯛꯇ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯕꯤꯔꯛꯇꯨꯅ ꯃꯕꯨꯡ ꯚꯤꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯦ ꯀꯔꯤꯅꯣ ꯑꯗꯨꯝ ꯂꯦꯞꯂꯤꯕꯗꯨꯕꯨ ꯏꯁꯤꯡꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯁꯤꯗ ꯄꯤꯔꯣꯅꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯗꯦꯝꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯆꯤꯡꯈꯩꯗ ꯊꯛꯅꯕ ꯄꯤꯔꯦ ꯆꯤꯡꯈꯩ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯥꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯁꯤꯕꯣ ꯗꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯩꯕꯨ ꯐꯝꯍꯟꯗꯨꯅ ꯏꯁꯤꯡꯒ ꯄꯤꯊꯛꯄꯤꯕ ꯀꯔꯤ ꯊꯣꯛꯒꯗꯕ ꯆꯤꯡꯈꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯗꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ
ꯁꯣꯏꯗꯅ ꯇꯣꯠꯄ ꯇꯥꯔꯦ ꯈꯟꯈꯤ ꯃꯥꯗꯤ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯤꯡꯈꯩ ꯅꯪ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯄꯨꯔꯒ ꯂꯥꯛꯑꯣ ꯅꯪꯅ ꯏꯆꯟ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯁꯦ ꯅꯪꯒꯤꯅꯤꯀꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯕ ꯈꯪꯅꯕ ꯌꯥꯔꯣꯏ ꯚꯤꯝꯅ ꯃꯆꯟꯅꯨꯄꯤꯗ ꯐꯤꯗꯨ ꯄꯤꯗꯨꯅ ꯏꯆꯟ ꯐꯤꯁꯦ ꯆꯤꯡꯈꯩꯗ ꯏꯟꯕꯤꯌꯨ ꯅꯪ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯅꯤ ꯍꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤ ꯂꯥꯛꯑꯣ ꯏꯀꯥꯏꯒꯅꯨ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯅꯠꯇꯦ ꯅꯕꯨꯡ ꯉꯥꯛꯇꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯗꯦꯝꯕꯤꯅ ꯏꯀꯥꯏꯅ ꯃꯕꯨꯡ ꯚꯤꯝꯗꯒꯤ ꯐꯤꯗꯨ ꯂꯧꯗꯨꯅ ꯆꯤꯡꯈꯩꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯤ ꯐꯖꯔꯦ ꯏꯁꯦꯟ ꯆꯤꯡꯈꯩ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯆꯨꯅꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯕ ꯌꯥꯗ꯭ꯔꯤ ꯑꯃꯒ ꯋꯥꯠꯂꯤꯍꯦ ngasi nang nam met pasing judo umuro kra saba mali isan se kaphan bagi chayam di wali ibai ai lale ibai ai am hana dembi se kafalar yar nabai bhim ai khutphu se amta di mahaw yeng bhim na le chai du pai du na chingkhai bu kalami dembi di nokning ban ma gi ka da changkhre chingkhai su anaba du khang du na mapan da thulakli mapan da dingku na ngai du na leirami kori gi no su thung leijina ngai bu du warab nei di as kanana pirakpa phinu side onthokna phajakreda ita ngasidi dembi gi mabung bhim gi khutphu sidi loire is e sidure kamaina no phi su khudol piba lisai na sukan ba kari matau no mabung bhim na toride madu no pa no mathong cha de hayeng amuk lau haine ai gi pabunga aduga dembi do lohong thokpi ni haine as madu di yam phaye aina haidro nupi bu nusi ba ja chai ju khadi chani hai khi baduni ne ngasi gi yum da lak pase narai bu phare makhoi ani wari sana duna chingkhai gi mayum yorakle dingku su mayum da hanki mathangi namita chingkhai apok mama mapa dembi khoi gi mayum da chatuna macha gi damakta mamok haijaba chatki makhoi na yana raba matung lohongna ba lepna khi ba namit madam yoraklabada chingkhai dembi makhoi yumban punsida khongda minakhi mathangi namita chinglembina mamau na pi dembi leire mana ayuki thakna ba sadu mana lolasu haiduna nungai na leithoklami dembi hawgalaga thakna ba sadu lolomi ima babung na thakna ba changai mani kari gi chano tum nungai ka sida chai nali bung bimna haiki bado kawraba aibu lobona pa duna aibu rajkumari oina tawina ba haiki bado ningsingliba kari kai rajkumari no napauna tawdu sidadi yarui sida rajkumari liti nangni yum sida seba tawbu lakpani haibase kawano rajkumari oiningladi ahanbada minai oibadam se hawgalo chalo lusu chalo ima pabung nadi imau leire haidana muktana leibani ngasi de nangna lolo hayeng aina lolage ayami kaijeba nangna lonba loiraga aina lonba saraga ne ima pabung da pigeba yam haire aina nungsijabi khoidajabi sidi yam nungai dawri imungse fare ngasidi nangna haibai laki chingkhaina hawgatuna mitmai taraga cha lole mama na di imauni haiduna thangnaba cha pubiraknaba kaurami ibema cha du puraklo nangi pabung gisu ngasidi imauna lomba cha do thakpa tare chingkhaina dembi gi phanek tu sesilaga makok tu phina kupsinduna cha du paiduna mama pa da pirami kadai imong lo lomba chado chingkhai di hawat ribo ma gi su sado khakpiu is imau gi sa sidi onthok na haw khreda ko moi babung aina lonba dagi namau nu pina lonba sina hawba mali ko yam haw khreda imau gi sa sidi imau di lising lak tagi thoyen bini chingkhai di mitmai du phina kupsinduna nokning ba pokle marak tu da dembi na mitmai ta na ba tholakpada chingkhai sakhum dagi chen thoraklami I kari no moi papa imau di mamai mami ta ba tholakpada ngai ri hauji du na kanano ngai kho ibe ma chingkhai di chakhum da cha lon khibane cha du loi dribo haisa is moi babung lori da na tawri sidi na han khai aina haidro nang na isa di no pa thokpa ni haidai ne hausina na sa do na mau no pi saba aduga na mau no pi na sa na pa saba loire imung se loire ngarang de lohong bu loi ba da ngai ri leikai miyam ta ni ne imau gi da mak ta khalo kariya ta sa sanu pum na mak se nang thawat angak ta ni isa na pa ba hairaga lei ba na tro
ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯖꯕ ꯆꯠꯄꯗ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯈꯛꯇ ꯇꯥꯏꯅꯒꯅꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯗꯦꯝꯕꯤꯗꯤ ꯏꯀꯥꯏꯕꯅ ꯃꯥꯒꯤ ꯀꯥꯗ ꯃꯥꯏ ꯃꯤꯠ ꯇꯥꯗꯅ ꯆꯪꯂꯛꯂꯤ ꯆꯤꯡꯈꯩꯅ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯇꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯝꯂꯝꯃꯤ ꯃꯁꯤꯔꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯏꯕꯨꯡꯉꯣ ꯌꯥꯝ ꯄꯛꯆꯩ ꯅꯪꯗꯤ ꯌꯥꯝ ꯄꯛꯆꯩ ꯅꯪꯕꯨ ꯑꯩꯅ ꯄꯣꯛꯄꯁꯦ ꯃꯁꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇꯔꯣ ꯍꯥ ꯏꯀꯥꯏꯗ꯭ꯔꯣ ꯐꯅꯦꯛ ꯁꯦꯠꯂꯤꯗꯣ ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯃꯥ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯠꯂꯣ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯎꯁꯨ ꯂꯩꯀꯥꯏꯅ ꯎꯔꯕꯗꯤ ꯅꯣꯛꯅꯔꯅꯤ ꯏꯄꯥꯅ ꯅꯪꯕꯨ ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯨꯛꯇꯅ ꯂꯩꯔꯒ ꯅꯪꯗꯤ ꯐꯅꯦꯛ ꯁꯦꯠꯂꯤꯕ ꯏꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯄꯥ ꯄꯦꯜꯂꯦꯀꯣ ꯆꯤꯡꯈꯩꯅ ꯃꯥꯒꯤ ꯀꯥ ꯆꯪꯂꯒ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯩꯇ꯭ꯔꯁꯨ ꯆꯥꯗꯣ ꯅꯪꯅ ꯂꯣꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯅꯪꯅ ꯌꯥꯗꯦꯕ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤ ꯂꯣꯏꯔꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯆꯥꯒ ꯂꯣꯟꯕ ꯍꯩꯇꯕ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯥ ꯂꯣꯟꯕ ꯍꯧꯅꯗꯦ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯗꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯈꯛꯇ ꯄꯤꯊꯛꯀꯦ ꯍꯥꯏꯔꯤꯔꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅꯤꯡꯂꯗꯤ ꯑꯩꯒꯤꯗꯃꯛꯅꯦ ꯆꯥꯛꯈꯨꯝꯗ ꯆꯠꯂꯒ ꯆꯥ ꯂꯧꯔꯨꯁꯨ ꯃꯈꯣꯏ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ ꯗꯦꯝꯕꯤꯅ ꯀꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯔꯝꯗꯦ ꯃꯁꯤꯅ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅ ꯆꯩꯅꯔꯝꯃꯤ ꯍꯣꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯤꯁꯦ ꯀꯩꯗꯧꯉꯩ ꯇꯣꯛꯁꯤ ꯍꯥꯏꯔꯤꯅꯣ ꯑꯩꯉꯣꯟꯗ ꯁꯥꯎꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯁꯥꯃꯛꯇ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯣ ꯍꯥꯏꯔꯨꯔꯕꯁꯨ ꯇꯥꯕꯤꯗꯦ ꯃꯥꯕꯨ ꯐꯅꯕ ꯍꯥꯏꯕꯤꯔꯁꯨ ꯁꯥꯎꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯊꯕꯛꯅ ꯍꯩꯇ꯭ꯔꯤꯕ ꯌꯨꯝꯗ ꯂꯩꯕꯁꯦ ꯆꯍꯤ ꯑꯃꯗꯤ ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥ ꯂꯣꯟꯕ ꯌꯨꯝ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯐꯥꯎꯕ ꯍꯩꯇꯕꯁꯦ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯃꯧꯁꯤꯗꯤꯅꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯒꯙꯥ ꯑꯣꯏꯔꯦ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯀꯨꯏꯔꯀꯥꯟꯗ ꯈꯔ ꯍꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯣꯏꯅ ꯑꯗꯨꯝ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯨꯝꯁꯤꯇꯪ ꯌꯨꯝꯁꯤꯗ ꯂꯩꯁꯜꯂꯣ ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯌꯨꯝ ꯍꯣꯡꯅꯕ ꯍꯥꯏꯖꯁꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯠꯇ ꯇꯥꯕꯤꯗꯦ ꯆꯍꯤ 2 ꯂꯣꯏꯔꯝꯗꯥꯏꯗ ꯗꯦꯝꯕꯤꯗꯣ ꯃꯤꯔꯣꯜꯂꯛꯈꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯅꯦꯝꯕꯣꯛ ꯆꯤꯅꯥꯂꯦꯝꯕꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯃꯥꯅ ꯃꯃꯧꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯂꯣꯏꯔꯦ ꯌꯨꯝꯒꯤ ꯆꯥꯅꯕ ꯊꯤꯒꯗ꯭ꯔꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯏꯈꯤ ꯏꯃꯧ ꯅꯨꯄꯤ ꯐꯪꯂꯦꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯜꯂꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯁꯨ ꯁꯥꯎꯕ ꯇꯥꯅꯤꯡꯗꯕ ꯀꯔꯝꯕ ꯃꯧꯅꯣ ꯑꯩꯅ ꯐꯪꯂꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯨꯝꯅ ꯃꯆꯥ ꯂꯩꯗꯨꯅ ꯃꯃꯥ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯍꯩꯅꯕ ꯍꯣꯠꯅꯖꯔꯁꯅꯨ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ ꯗꯦꯝꯕꯤ ꯀꯔꯤꯁꯨ ꯇꯝꯕꯗ ꯍꯩꯕ ꯂꯩꯇꯦ ꯃꯥꯅ ꯃꯆꯥꯗꯤ ꯃꯅꯦꯝꯕꯣꯛꯇ ꯄꯤꯔꯝꯂꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤ ꯏꯃꯥ ꯗꯦꯝꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯀꯗꯥꯏ ꯆꯠꯂꯨꯅꯤ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯂꯝꯅꯤ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯗꯅ ꯈꯔ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯏꯃꯥ ꯅꯆꯥꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯃꯧꯁꯤꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯖꯥꯠꯂꯥ ꯆꯩꯔꯁꯨ ꯃꯕꯨꯡꯁꯤꯡꯗ ꯇꯝꯅꯤ ꯍꯥꯏꯗꯅ ꯀꯤꯍꯟꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯃꯥ ꯂꯩꯔꯤ ꯏꯃꯧꯗꯣ ꯃꯇꯣꯝꯇ ꯄꯣꯛꯄꯗꯒꯤ ꯃꯕꯨꯡꯁꯤꯡꯅ ꯁꯣꯏꯍꯟꯕꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨꯅꯦ ꯀꯌꯥꯔꯛ ꯆꯩꯕꯤ ꯉꯥꯡꯕꯤꯔꯕꯁꯨꯅꯦ ꯃꯕꯨꯡꯁꯤꯡꯅ ꯃꯥꯕꯨ ꯆꯩꯕꯤ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯏꯃꯥ ꯃꯕꯨꯡꯁꯤꯡꯅ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯕꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯃꯆꯟꯅꯨꯄꯤ ꯃꯇꯣꯝꯇꯅꯤ ꯂꯨꯅ ꯇꯧꯕꯤꯅꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯕꯣꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯤ ꯍꯥꯏꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯝꯕꯤ ꯀꯣꯏꯕ ꯆꯠꯄꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯆꯥꯒꯦꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤ ꯆꯤꯡꯈꯩꯅ ꯗꯦꯝꯕꯤꯕꯨ ꯆꯩꯒꯦꯅ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ ꯏꯃꯥ ꯆꯥꯛꯁꯤꯗꯤ ꯈꯖꯤꯛꯇꯪ ꯊꯝꯂꯝꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯣꯠꯄꯤꯔꯤꯁꯦ ꯗꯦꯝꯕꯤꯅ ꯃꯅꯦꯝꯕꯣꯛ ꯆꯩꯕꯗꯨ ꯆꯤꯡꯈꯩꯅ ꯂꯥꯛꯇꯨꯅ ꯗꯦꯝꯕꯤꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯅꯪꯁꯤ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯀꯔꯤ ꯇꯧꯔꯒꯦ ꯅꯣꯡꯃꯇꯁꯨ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯕꯒꯦ ꯅꯪꯗꯤ ꯃꯤ ꯅꯠꯇꯤꯌꯦ ꯆꯤꯅꯥꯂꯦꯝꯕꯤꯅ ꯃꯆꯥꯕꯨ ꯈꯝꯂꯝꯃꯤ ꯃꯄꯥꯁꯨ ꯃꯈꯣꯏꯅ ꯈꯟꯅꯕꯗꯨ ꯈꯝꯂꯝꯃꯤ ꯑꯩ ꯆꯠꯀꯅꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯦ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯈꯨꯕꯥꯛꯅ ꯊꯥꯔꯤꯕ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯕꯨꯡꯁꯤꯡꯅ ꯂꯣꯏꯅ ꯇꯝꯒꯅꯤ ꯈꯪꯒꯅꯤ ꯅꯪ ꯗꯦꯝꯕꯤꯅ ꯃꯆꯥ ꯄꯨꯗꯅ ꯃꯄꯥꯝ ꯍꯟꯈꯤꯅꯕ ꯇꯧꯔꯝꯃꯤ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀꯅ ꯈꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯆꯤꯡꯈꯩꯅ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯈꯤ ꯏꯃꯧ ꯑꯝꯇ ꯇꯞꯊꯈꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯦ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯅꯪ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨ ꯅꯪ ꯆꯠꯄ ꯌꯥꯗꯦ ꯆꯠꯀꯦ ꯆꯠꯁꯅꯨ ꯀꯩ ꯈꯥꯝꯃꯤꯅꯣ
ꯃꯁꯥꯅ ꯆꯠꯂꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯠꯈ꯭ꯔꯁꯅꯨ ꯃꯅꯦꯝꯕꯣꯛꯅ ꯈꯥꯝꯂꯕꯁꯨ ꯗꯦꯝꯕꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯊꯅꯝꯂꯒ ꯃꯄꯥꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤꯗꯃꯛꯇꯁꯨ ꯑꯃꯠꯇ ꯈꯟꯗꯕꯁꯤꯅ ꯗꯦꯝꯕꯤꯁꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯦꯝꯕꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯦ ꯃꯕꯨꯡꯁꯤꯡꯅ ꯃꯆꯟꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯚꯤꯝꯅ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯒꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤꯅ ꯀꯩꯅꯣꯃꯗꯤ ꯇꯥꯛꯂꯦ ꯅꯕꯨꯡ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇꯁꯨ ꯌꯦꯡꯕ ꯂꯥꯛꯇꯕꯗꯨꯗ ꯋꯥꯔꯧꯔꯕ ꯖꯥꯠꯂꯥ ꯏꯆꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯦ ꯅꯕꯨꯡ ꯚꯤꯝꯗ ꯂꯣꯏꯅ ꯍꯥꯏꯌꯣ ꯑꯩ ꯇꯧꯒꯦ ꯇꯥꯆꯧ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯣꯠꯄꯤꯕꯁꯦ ꯅꯈꯣꯏꯗꯤ ꯈꯪꯂꯝꯃꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯆꯥꯛꯁꯨ ꯄꯦꯟꯅ ꯄꯤꯖꯗꯦ ꯌꯦꯡꯉꯣ ꯆꯤꯡꯈꯩꯅ ꯏꯃꯥꯏꯗ ꯈꯨꯕꯥꯡꯗ ꯊꯥꯔꯤꯕ ꯇꯥꯛꯐꯝꯁꯤ ꯌꯦꯡꯉꯣ ꯏꯆꯟꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯕ ꯍꯌꯦꯡꯃꯛ ꯅꯕꯨꯡ ꯚꯤꯝ ꯑꯩ ꯆꯤꯡꯈꯩ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯇꯤꯛ ꯎꯠꯂꯨꯈꯤ ꯃꯥꯅ ꯑꯀꯟꯕ ꯁꯥꯗꯨꯅ ꯏꯆꯟꯗ ꯈꯨꯕꯥꯡꯗ ꯊꯝꯕ ꯑꯗꯨꯒ ꯇꯥꯆꯧ ꯃꯈꯣꯏꯅ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯗꯨꯁꯨ ꯄꯨꯕ ꯌꯥꯗꯦꯅ ꯃꯨꯟꯕꯤꯈꯤ ꯑꯩꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯕꯤꯈꯤꯗꯦ ꯑꯩꯕꯨ ꯅꯄꯥꯝꯗ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯅꯨ ꯍꯥꯏꯔꯛꯏꯕ ꯃꯕꯨꯡꯁꯤꯡ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯃꯈꯣꯏꯅ ꯃꯆꯟꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯏꯆꯟꯕꯨ ꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯄꯤꯕ ꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯕ ꯍꯦꯔꯥ ꯑꯩ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛ ꯆꯤꯡꯈꯩꯕꯨ ꯄꯣꯔꯥ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯀꯔꯤꯁꯨ ꯈꯜꯂꯅꯨ ꯏꯕꯦꯝꯃ ꯅꯕꯨꯡꯁꯤꯡꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯏꯆꯟꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯦꯝꯕꯤꯅ ꯃꯕꯨꯡꯁꯤꯡ ꯄꯨꯔꯛꯇꯨꯅ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯃꯕꯨꯡꯁꯤꯡꯗꯨ ꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯌꯦꯡꯅꯈꯤ ꯚꯤꯝꯅ ꯆꯤꯡꯈꯩ ꯅꯪ ꯊꯣꯛꯂꯛꯑꯣ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯚꯤꯝ ꯑꯩꯒꯤ ꯏꯆꯟꯕꯨ ꯈꯨꯕꯥꯛꯅ ꯊꯥꯔꯤꯕꯅꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯔꯤꯕ ꯅꯪꯉꯣꯟꯗ ꯏꯆꯟꯕꯨ ꯄꯤꯊꯣꯛꯄ ꯅꯪꯗꯤ ꯃꯊꯧ ꯌꯥꯝ ꯆꯥꯔꯝꯗ꯭ꯔꯦ ꯆꯤꯅꯥꯂꯦꯝꯕꯤꯅ ꯄꯤꯛꯂꯤꯕ ꯃꯁꯨꯗꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯆꯤꯡꯈꯩꯁꯨ ꯚꯤꯝꯅ ꯀꯧꯔꯛꯄꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯈꯣꯏ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯐꯝꯁꯤ ꯂꯦꯡꯈꯠꯄꯤꯔꯛꯎ ꯆꯤꯡꯈꯩ ꯅꯕꯥꯏ ꯈꯣꯏ ꯂꯥꯛꯏ ꯑꯝꯇ ꯊꯣꯛꯂꯛꯎ ꯅꯪꯕꯨ ꯃꯈꯣꯏ ꯂꯥꯛꯑꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯃꯆꯟꯅꯨꯄꯤ ꯐꯥꯎꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯕꯨꯡꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩ ꯉꯁꯤꯗꯤ ꯆꯤꯟ ꯂꯩ ꯄꯦꯟꯕ ꯃꯈꯩꯅꯦ ꯍꯥꯏꯍꯧꯒꯦ ꯂꯩꯔꯝꯃꯣ 이붕어 코이 까칼로 팜시 시다 팜비요 ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯈꯣꯏꯒꯤ ꯃꯥꯃꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯂꯅꯤ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛ ꯆꯥ ꯂꯣꯟꯒꯦꯀꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯅꯦ ꯅꯪꯒꯤ ꯆꯥꯊꯛꯄ ꯁꯨꯃꯥꯡꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯥ ꯆꯤꯡꯈꯩ ꯂꯩꯕ꯭ꯔꯥ ꯃꯥꯗꯤ ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯥꯏꯗ ꯗꯥꯛꯐꯝ ꯂꯩꯔꯤꯕꯁꯤ ꯀꯩꯝꯇ ꯈꯪꯗꯕ ꯃꯥꯜꯂꯦ 이베마 까리노 나봉싱나 짜이 엄마만 빠이두나 락리바세 이자 싱카이부 푸한게 하이리브라 픽리바나 자기다막다 까리수 칸다바세 마시부 미오이바기 하우나 사라 이수세 빰나모 아이 나봉싱기다막다 살론게 이네 야레 해바네 아이코이는 락리바세 이잔세 픽리바 마사시가 윰다 부르게는 락바네 아두가 람헨바나 사싱카이도 아무도 셰갱아시디 까리 이바이나 수마란 강드나 아이부 셋기 하이리바디 가이게노 마는 롱키바 누미토다기 ngasi fawba mahakpu rajkumari oine thambibasi yamna pelabane yumgi mau amoine kari tawgani su amata khangdaba nasanbu selkya changna luhongkhibase aremba ngaktane madugi mathakta pikliba macha fawba nungsiba ngamdaba nasane manembona kayarak chatkhidana ba haijaki pikliba ichagi da makhanbada adubu nasana adum chakhi aibu phugena chai pairi mabung noisi uraga ngaktaba ngamde debe mana hairiba singi chumra ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯣꯠꯄꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯆꯥꯔꯁꯨ ꯐꯖꯅ ꯄꯤꯖꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ 이베마 이마는 낭부 루나 떠우자키바 너비 아마 오이버기 미능시 뻑비두나 낭부 딱비 땀비키바 이마는 낭기 파나나바 하이키바 마얌도 이마우나 라나 라우키바 말레 이바이 나선세 코인 옷키부수 레이테 아이나 마부디 윰기 타보인 캉 하이트러버수 아이나 아두목 마땡 빵비바네 윰다 까리수 하이트러수 이만 하이나부 호나키바네 아두부 ngasi fawba amata haiti ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯑꯃꯨꯔꯩ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯦ ꯃꯥꯒꯤ ꯌꯨꯝꯗ ꯗꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ ꯆꯩ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯩ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯒꯦꯅꯦ ꯚꯤꯝ ꯀꯅꯥ ꯐꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯈꯣꯏ ꯑꯝꯇ ꯇꯞꯊꯈꯣ ꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯅꯪ ꯂꯥꯛꯄ ꯐꯔꯦ ꯉꯁꯤꯗꯤ ꯃꯥꯃꯅ ꯄꯦꯟꯗꯕ ꯂꯣꯏꯅ ꯇꯝꯂꯒꯦ ꯅꯠꯇꯦ ꯏꯃꯧꯁꯤꯕꯨ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯝꯕꯤꯗꯕ ꯖꯥꯠꯂꯣ ꯆꯥ ꯂꯣꯟꯕ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯑꯃꯠꯇ ꯍꯩꯇꯕꯁꯦ ꯃꯥꯃ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦꯀꯣ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯩꯒꯗꯕꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯆꯍꯤ 5ꯃꯨꯛꯇꯤ ꯐꯥꯔꯛꯂꯦꯅ ꯈꯜꯂꯤ
ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯕꯁꯤ ꯃꯥꯃ ꯑꯩꯗꯤ ꯌꯥꯝ ꯂꯨꯝꯅ ꯂꯧꯏ ꯃꯥꯃ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯃꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯗꯦꯝꯕꯤ ꯅꯪꯁꯤ ꯅꯕꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯅꯤ ꯌꯨꯝꯗ ꯅꯪꯅ ꯍꯩꯇ꯭ꯔꯕꯁꯨ ꯏꯅꯦꯁꯦ ꯅꯪꯕꯨ ꯄꯣꯛꯄꯤꯕ ꯅꯃꯥꯅꯤ ꯈꯟꯒꯗꯕꯅꯤꯀꯣ ꯃꯈꯣꯏ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯃꯥꯃ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯐꯗꯦ ꯑꯩꯗꯤ ꯏꯁꯦꯟ ꯆꯤꯡꯈꯩꯕꯨ ꯐꯨꯒꯦꯅ ꯆꯩꯒ ꯄꯥꯏꯔꯛꯂꯤ ꯆꯤꯡꯈꯩ ꯏꯕꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯟꯕꯨ ꯋꯥꯔꯛꯄꯤꯔꯝꯕꯁꯦ ꯅꯕꯥꯏꯅ ꯊꯥꯒꯠꯂꯦ ꯚꯤꯝ ꯅꯍꯥꯟꯅ ꯂꯥꯛꯂꯕꯗꯤ ꯅꯆꯟꯁꯦ ꯆꯥꯒ ꯂꯣꯟꯕ ꯅꯍꯥꯟꯅ ꯍꯩꯔꯝꯂꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯧꯒꯤ ꯆꯥ ꯂꯣꯟꯕ ꯊꯛꯂꯅꯤ ꯃꯥꯃ ꯍꯧꯖꯤꯛꯃꯛ ꯊꯛꯀꯗꯕꯅꯤ ꯗꯦꯕꯤ ꯆꯥꯗꯨ ꯂꯣꯜꯂꯁꯨ ꯆꯠꯂꯣ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯒ ꯂꯩꯅꯣ ꯏꯅꯦ ꯃꯥꯃꯅ ꯆꯩꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯆꯠꯂꯣ ꯆꯥꯗꯨ ꯂꯣꯜꯂꯁꯨ ꯆꯠꯂꯣ ꯗꯦꯝꯕꯤꯅ ꯆꯥ ꯂꯣꯟꯕ ꯆꯪꯈꯤꯗꯨꯅ ꯆꯥ ꯂꯣꯜꯂꯝꯃꯤ ꯃꯥꯅ ꯂꯣꯏꯔꯕꯗ ꯆꯥꯗꯨ ꯊꯛꯅꯕ ꯄꯨꯔꯛꯂꯤ ꯃꯥꯅ ꯆꯥꯗꯨ ꯌꯦꯟꯕꯤꯔꯝꯃꯤ ꯃꯥꯅ ꯆꯤꯡꯈꯩꯕꯨꯗꯤ ꯄꯤꯔꯝꯗꯦ ꯗꯦꯝꯕꯤ ꯆꯤꯡꯈꯩꯁꯨ ꯆꯥꯗꯨ ꯄꯤꯔꯣꯅꯦ ꯅꯪ ꯃꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯥ ꯃꯥꯗꯤ ꯑꯩꯒꯤ ꯆꯥꯁꯦ ꯊꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯃꯥꯏꯗ ꯗꯥꯛꯐꯝꯁꯦ ꯀꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯆꯥ ꯊꯛꯄ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯃꯧꯒꯤ ꯆꯥꯁꯤ ꯊꯛꯂꯦꯀꯣ ꯆꯥ ꯄꯥꯏꯅꯔꯣ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤ ꯃꯍꯥꯎ ꯌꯦꯡꯂꯁꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯆꯥꯗꯨ ꯄꯥꯏꯗꯨꯅ ꯊꯛꯂꯦ ꯆꯥꯗꯨ ꯍꯥꯎꯃꯟꯕꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯔꯛꯏ ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯃꯨꯔꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯗꯦꯝꯕꯤꯒꯤ ꯆꯥꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦꯍꯦ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯝꯕꯤ ꯂꯩꯀꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯅꯠꯇꯅ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯛꯈꯤ